Mayam Kuramjari. Welcome back to my channel, Baby Rose Kiwari. Prenatal yoga 19 weeks yaurapadaidi akhoi breathing exercise makhan tawba yare aduga khatang advance oiba exercise su tawba yare ko ado aina ngasi mayamda share tawzaningi se aina tawzarakpa khara breathwork tha ahum matungda doctor na yare ai hakchang sajen tawba yare haira kanda aina tawzarakpa breathwork khara share tawzage ahamada cross leg da phambiro comfortable position da ka aduga cushions makha akanbada phamba yade hai ko aduna cushions isa na comfortable oiba achobada phammasu yai yamna petpada phammasu yai kem kaide pregnancy manungda di isagi comfort oiba yengdaba yade ko aduna aidi cushion macha lawzare aduga ising bottle ama adum thambiyo hydrate oinaba ahamba ge exercise na khoigi abdominal breathwork kawi ko akhoi yet ki khutsina khoidau da thambiro oi kutsina thabak da thambiro ko ahambada baby ga connect to ba mayam na darka tai aduga sigi exercise se chak charaga hek matung da di tobi gano chak chadringai mamang da natraga chak charaba matung da pung ahum mari kanaraga tobi yai ko aduga pregnant oiba mina su tobi yai sigi exercise se aduga pregnant oidaba nasu breathwork tauningagadi sise yamna kane ado hawrasi ahamada amuka yet ki kutsina khoidawda oyi kutsina thabakta ko inhale to matamda shor honjanba matamda pukse tapna kangthokpiu ko 1 2 3 4 exhale to matamda pukse tapna sichan chi ko manung romda naton lagi 2 3 4 5 6 5 rounds tapna khuttu puthabiro yamna kanna tawbagi maru oide yamna tapna tawrigai amuk hena kanei ko ani subasna khoigi khut se mathak ta thangat laga shor se hongat lani aduga exhale taw batamda khut se maning rom dagi amuka inhale tawbiro exhale maningda khud siga shor siga coordinate tawbiyo ko inhaling exhaling inhaling exhaling
Inhaling. Exhaling. Last one. Inhaling. And exhale. Ngamo khusida khutse sumaina thambiraga sor sang sang no holko ka moina. Sor honba matamda honjanba matamda pukti adum mapanda thoglakani. Hondokpa matamda manungda sichangani. Mathangi breathwork sina akhoi rib cage da khutse sumaina thambirani. Khud maton mayam sina mamang da aduga khubi sina maningrom da ko akhoi rib cage se expand tok thoga breathing tawba aduga inhale tawba matamda rib cage se sumaina chak thokpa aduga exhale tawba matamda rib cage se pikshan bagi type da feel tawbiu ko sisu round manga khatang tawsi yam ka hena tawgum si ko. Inhaling. Exhale. Inhaling 2. Exhale. Inhaling 3. Exhale. Inhaling 4. Exhale. Inhaling 5. Exhale. Very good. Tapna kutamuk puthaviro. Chin mudra da thamaga. Mid ushalaga laiba matamda. Baby ga dum mind to mind connect to biyu ko. Noina haining ba dum hayo. Be kaina haizaba mantra di. Always be kind, be loving, be gentle, be humble. Keep learning knowledge. Respect others. Love yourself so that you can give to the world around you. Siguma mayam se haiba yamna helpful oi ko. Yung mayam adum haining ba wari saning ba dum sabayay. Tap namin pang thokpiro. Mathangi breathwork sina akhoi omkara a u om haina solaga toba breathwork ni ko. Aduga sigi exercise ay mamang da haisa hodre chokri da phammaga tawrasu yai ko. Comfortable mayam na dum comfortable oiba jaga da phammaga tawbada kemta kaiba leite. Ado kaigumba khongai chalaga phamme ware hairagasu akhoi sumaina khong tingthokpiraga dum haipet se relax oina leibiraga tawrasu kem kaide ko maramdi akhoi hujik mirol libnina akhoi gi comfort oiba yengdaba yade isagi aduga baby da su yamna pressure piba yade aduna comfortable oiba position se yamna maru oi ko hujik ai khongai chanbado ware aduna ai khongje sumaina haipet tingthoga omkara practice tawsi ko ahamba da khutse sumaina
triangle pose thamaga khoidau maya sida thambiraga aduga tawa matamda khutse prayer position da laani aduga om haiba matamda mitse sumaina mitse khumjanbiro aduga nakong se sumaina khumjanbiraga om haidi haisiko sise ahum rak tausiko sor sang na honjanba matamda hondopa matamda omkara se haibiba ahamda hawarsi sor honjalo hana last one now tapna kutu thangdabiro aduga ngahak mit ushalaga leibiyuko tapna khongdo pushanbiro last alternate nostril breathing pranayama wadli ado pranayam tawdringaida khogi Anulom Vilom tawdringaida isa se khatang lengba yare hujikti aduna circulation khara tawsiko clockwise aduga anti clockwise tawsiko sumaina mamangda laaga tapna lengbiba yang len kai kase yam tapna chu sida su shor sana biuko sida mayamna comfortable oidragadi cushion lokthokpi yare aidi comfortable oisade aduna ai cushion je lokthokcharage side ta thamge huse aduga ai rotation macha ma tawge ko one yam tapna tawbiyo two 3 4 5 atopa side amuk tawsiko yam tapna tawiko sor honjalo 1 sor hondokpa maningda puthokpa matamda 2 3 4 5 very good adui matungda akhoi gi
pregnant ꯑꯣꯏꯔꯤꯀꯥꯟ ꯃꯇꯨꯡꯗ butterfly pose ꯌꯥꯝꯅ ꯀꯥꯟꯅꯩꯀꯣ butterfly ꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦ ꯑꯗꯨꯅ ꯁꯤꯒꯤ butterfly ꯁꯦ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ hip joint hip bone pelvic area ꯗ ꯑꯉꯥꯡ ꯊꯨꯅ delivery ꯇꯧꯕꯒꯤ normal ꯄꯣꯛꯅꯤꯡꯉꯒꯗꯤ ꯑꯉꯥꯡ ꯊꯨꯅ delivery ꯇꯧꯕꯒꯤ ꯌꯥꯝꯅ helpful ꯑꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯁꯤ ꯅꯨꯡꯇꯤꯒꯤ practice ꯇꯧꯖꯩ 1 2 3 4 5 very good ꯈꯣꯡꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯈꯇꯪ ꯆꯠꯈꯠꯄꯤꯔꯣꯀꯣ ꯁ꯭ꯄꯦꯁ ꯄꯤꯗꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯀꯥꯟ ꯃꯅꯨꯡꯗꯗꯤ ꯁꯤꯒꯤ ꯈꯣꯡꯁꯤꯗ ꯁ꯭ꯄꯦꯁ ꯄꯨꯛꯇ ꯕꯦꯂꯤ ꯑꯦꯔꯤꯌꯥꯗ ꯁ꯭ꯄꯦꯁ ꯄꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯈꯨꯠꯁꯦ ꯊꯥꯡꯒꯠꯂꯣ ꯁꯥꯡꯅ exhale ꯇꯧꯔꯒ ꯇꯞꯅ ꯃꯃꯥꯡꯗ ꯇꯞꯅ ꯄꯨꯊꯕꯤꯔꯣ ꯌꯥꯝ ꯇꯞꯅ ꯑꯗꯨꯒ ꯃꯊꯛꯇ ꯌꯦꯡꯈꯠꯄꯤꯔꯣ 1 2 3 4 5 ꯑꯗꯨꯒ ꯁꯥꯏꯗꯇ ꯌꯥꯝ ꯀꯟꯅꯗꯤ ꯅꯠꯇꯕ ꯁꯥꯏꯗꯇ ꯈꯇꯪ ꯆꯠꯄꯤꯕ 1 ꯈ꯭ꯋꯥꯡ ꯅꯥꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯗꯤ ꯐꯥꯏꯒꯟ ꯃꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯏꯗ ꯑꯃꯗ ꯑꯗꯨꯝ ꯇꯨꯝꯕꯒꯤ ꯁꯤ ꯑꯦꯛꯁꯔꯁꯥꯏꯖ ꯌꯥꯝ ꯑꯩꯉꯣꯟꯗ ꯀꯥꯟꯅꯩ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤꯀꯣ 2 ꯌꯥꯝ ꯀꯟꯅꯗꯤ ꯅꯠꯇꯦꯀꯣ 3 4 5 ꯑꯇꯣꯞꯄ ꯁꯥꯏꯗ ꯑꯃꯨꯛ ꯇꯧꯕꯤꯔꯣ 1 2 3 4 and 5 tapna pusalo aduga inhale tawra tapna haigalo exhale tapna thangdaro sigi matungda khong ani se smaina tapna phakdokpiro thainagi akhoi chaki leiba hainai ko adusu practice tawasi yamna kanai hai ai isamakna su aigi prenatal takpa matamda ai si yamna tawhani ado ai hoje isamak practice tawjare adu mayam tawminasi ko khong di smaina flex oina thambiro khutche smaina thambiro aduga chaki leibai tapta yam kanna natte isagi capacity da dum haurase 1 2 3 4 5 atapa side amuk tawsiko 1 2 3 4 and 5 very good anduga khongdi smaina habit phaktok piraga mamangda habit thadabiro yam kanna dinatte habit smaina 1 2 3 4 5 tapna haigalo duga forward bend ko khong ki smaina pushan biraga khwang se tingkhat biro aduga tapna mamangda yam kanna natte ko smaina habit khongdon maton se paiba ngamagadi paibiro ngamdragadi sida thamasu aduga khwang se smaina
tingkhatlaga leibe ngasai khwang naba yanglen naba aduga khwangda uncomfortable oibado yamna nungai sigi exercise se shor sang sang na holaga ngak leisiko very good. Hose khong ani se smaina pushalaga counter pose tawsiko counter pose se kamaina tawgadagi haiba matamda khoina counter pose se ngamagadi ai straight leg tadi haizaroi aduga khwang nabada khoi smaina phamba matam sida khwang da paliko sigi khwang se chumna dum haibadi chumna su hippa yadabna khwang da pan ba se khoina smaina haiphet lengbiba to ai hose khwang da loi pale aduna si se yamna nungai relax su oi na side side ngak lengbiro 4 5 6 kem kai de ko anu ga khong ji smai phak tok piraga side side ta lengbi 1 2 3 4 5 aduga counter pose amai to gada ga matam da khong ani smaina pushan biro aduga khut ani se smain leibiraga mathakta tapna haigat biro khwang na ba yam phai ko si sa glute muscle the strong oiraga sor sang na hunjalat lembio 1 2 3 4 5 tapna haidaro aduga akhoi khut chi su noi khatli ko khut se noi danaba tricep ki exercise macha ma edum nungti gi tawi ko aingon isa da akhoi ki balance oina ba thamna ba khut kai ka se loina mak strong oina ba aduga mathak da haigat piro aduga khut che khatang leng bi ba 1 2 3 4 5 tapna phambiro aduga side stretch amuk tawsiko side stretch se amna kanai side stretch sida khatang ai tongan ba ma tongan de cha mana bane ado khong se ngasidi akhoi gi perineum mapa da thamoi ko khong se akhoi gi si gi phaigan gi mapa sida thambi ba aduga kaigino da yamna deep stretch tawdaningai khwang area da pan na ba sor sang honjallo aduga haida biro sor sang hon lebi 1 2 3 4 5 tapna haget biro aduga masagi cushions leragadi cushion do placement do khuda thambiraga sigi jaga se dum leng da bida khuje thambiro khong se sman haget biro aduga counter tapna haigalo very good atopa side tong dorsi khigi khong se chap manana khong se ting thok piro oirom gi se aduga khong pak se phaigan maya da thambiyo khong se flex to biro aduga inhale taraga sangna 1 2
3, 4, 5. Sor sang na hondo. Aduga mo counter pose ko. Khong se khus na dum tap na haigalak pi ba smaina. 1, 2, 3, 4, 5. Very good. Sise exercise se yam niyom chumna taragadi akhoi gi isa manung sida mathanda crack tawjarak pado haibadi crack laurak pado anu tawi ko ai yam tawe anuga mathangi exercise na malasana malasana se yamna kanai ado ai somdo onjal laga tawge malasana se akhoi gi khongai chan basida malasana da leitringai da haipet sumaina haipet lengbiba normal delivery taunaba hotnajabase hujiktai hauna second trimester mayai chansalakpadagi hauba yare ko 19 weeks 20 weeks 22 weeks tagi dum loinamak yare ado mayam white taiba khoigi white taiba se am phai hai do si chamane ado nu exercise su yamna kanai ko aduga met mamang sida hape chatpiraga yam kanna din nataba sumaina 1 2 3 4 5 6 maning da mo handok piro 1 2 3 4 5 anuga malasna da khwang se tingkhatlaga haipet smain leibisi ko 1 2 3 4 5 very good aduga khutse smain thamaga haina hagat piro na sase aduga khongji khatang phaktok piraga smain leibiya forward bend 1 2 3 4 5 aduga ai nungtigi mountain pose di tawi ko nungtigi lepte ai engonda yam nungai khwang na ba khotpa aduna simadi ai nungtigi tawre yanglen da su yamna jingthoe shor sang sang no leibiyo 1 2 3 4 5 aduga khong se haina haigat piba haidarakpa khogi khuning se mountain pose so matamda pregnant oi kan manungda di khongbi se manungda khatang hinsan gani ko 3 4 5 spale tapna haidar aduga akhoi khongpo matam sida aina sida phammi se smaina phamma sida side circulation phang aduna yam nungai sisu ai smaina marak marak ta dum phammaga lei ko haipet lengbiraga andi matungda akhoi cushion je sida thambiro aduga do sisu yam nungai ai mamangi video da su dum haigre mountain pose ka sigi position ka sidi ai nungtigi shoida makke ai gi exercise ta idum happy ko kaino da aingonda yam nungai sabado aduga khutse akhoi ki lengjum se lengba yam darka ta iduna lengjum amadi ai nungtigi lengjare tuna sisu dum mayamna lengbiro 6 aduga khutse haigat lo aduga maning rom da haipet puthabiro aduga smaina paiba ngamagadi paibiro ngamdragadi adum smaina dum leibiro su kem kaide 2 3
4 5 atop side amuk tobiro 1 2 3 4 5 ngasi last oina sida tawthoga khuche maningrom jing thopi 1 2 3 4 5 that's it ngasi exercise di sida loizare ngasi di phambai khatang lepa yaudra ko 19 weeks ki surak pasida ado aina hapkatchagiba mayam do exercise mayam se mayam na combination exercise ningsangagadi combination mayam do tawraga nungti gi makhan hapaga isada nungaiba yengaga tawba yai ko ado last oina akoina pranayama anulom vilom de lotion se haibado loishalase ai niyom naina taklage round mangada ahambada yet ki kutsina vishnu mudra hairise koi index finger ne middle finger ne sigi khubi gi sigi line ama lairi si da thamaga si area se heart koi gi ekwa pressure high di lebdana aduda heart area ni ko aduna ste thamse am kane aduga oi ki kutsina akoi gi chin mudra gyan mudra concentrate tobagi mudra da thamsi ko aduna yam kanna mukta bida khubi siga khudom bi siga saina tapna hepet thengbi ba saina tawbudu yade ko saina tapna thengbi ko stay se amna shore da concentrate toraga di akhoi gi stay the pulse ma chama yawe adu sunang feel noi feel tawba ngamgani ko tawbiro aduga hawrasi ko yet ki khudom bisna naton dagi ai mama aptang explain tawjage mayam gyan tana basi se yamna darka tai mayam yam lana taw yawe do ai to haning de dun ai si se happy chum thok pirake ko mayam da sigi khudom bisi akoi khubi sina yet ki nostril akoi gi sigi naton gi matek sida yam tapna thambiba khud haigat pa yade ko khud haidaraga di wani shana ga tawbudo adu lale khud se relax tawa loina mak relax tawdeni ko isa se short hana ba matamda aduga oi rom sidagi hana honjelani 1 2 3 4 mentally count adum tawbi ko aduga khoi gi khuning thosina oi gi na ton sere yam tapna men biraga yet sidagi amuk tapna kam thopiba 1 2 3 4 5 6 khatang tawsi ko khoi hujik pregnant oibanina aduga yet rom dagi muk honjelani 1 2 3 4 aduga oi rom de hondok pasida round ama oidoni ko 1 2 3 4 5 6 aduna oi de horaga yeta kam thokpa yeta gi horaga oi da kam thokpa oi da loisaligai round ama oi da horigai round ama ani oidoni ko aduna si se round manga ai nungti gi practice tawjai round manga sina ahamba horakpa dei di yamna beneficial orani akhoi mind da su calm oina lerni body nadis have the shingli nauri da su e oxygen phazana changaga anxiety leba khotpa se yamna kanai ko ado si se hojik haurase ado sor honba matam da ai kano ma haija hoge khoi ge ado tawba yade ko yam tapna nungsina khoi gi sor se honjan gadaba ado yam tapna sor se yamna calm oina yamna relax oina nungsit macha thador pai dumaina thadok piro ko si se mayam taw matamda feel tawraga di yamna beneficial oigane do haurase right nostril close the right nostril with your right thumb inhaling from the left
round ama loire round ani suba round ahum suba round mari suba last round manga suba tapna khut puthabiraga khut animak gyan mudra chin mudra da thambiraga ngahaktang mindful hoiba meditation machama tawsiko silent tangak leise mayamna dum ning ba lai khangde aduga universe da thank gratitude ama dum pukning da haiba kem kaide aigi prayer day thank you for another beautiful day yam nungaire akhoi mangana muk phangan bagi punchi sida dunya pumbada santi phangba imung manung tek ta kaidana harauna nokna khena leiba no jealousy no hatreds only love haibse yamna marune sidi aigi prayer ne ado mayamna dum hainingba prayer haraga ngak silent da leisiko om chanting na loisanjiko khut ani do tapna rap to viro aduga mitta tapna khumbiro tapna pangthokpiro mayam khurum jari
mayamna sigi video se enjoy taragadi subscribe tawbiyo like su tawbiyo aduga comment su mayam khangning balerga sum haibiro aduga imung manu pregnant oiba oidaba mayamna su tawba yaba ngaktane aduna share tawba kawbigano mathangi video da mu thengnarase khuram jari